Nupi mangkhibagi wathok Manipur da sahi khudingi lepa leitana hengalakle. Kumja lising ani kungani thoida nupi da sathaba crime chamaga marfudraga mathoi report tauke. Manipur da hauki bachahi khara asida lamdam asigi chanu ningol sing mangkhre haina police station sing da made paukse sing da report taurakpagi chang ase lepa leitana hengalakle. Lamdam asigi culture nong magi kaitharakpa masung social media na nong magi maning tamlakpa na maram oiraduna state asida nupi mangkhre haibagi wakat sing asi ayambana lakpane. Taubadade fangliba report asi mangkhre haibagi wakati laklaga makha tana karam taukhrebage kadaida leramlabage haibana chungbage de akupa data amata phangba ngamdre. Women Action for Development watna numit khudingi paukse singda report taurakpa nupi mangkhibagi wafam amasung police ki record khara da yumpham oiraga semgatpa data asigi matungina Manipur da nupi mangkhibagi wathok ase chahi khudingi hengalakli haiba utle. Report asigi matungina kumja lising ani taraga tarukta nupi hompuga taret kumja lising ani taraga tareta yangkhaiga mapan kumja lising ani taraga nipanda nifuga taret kumja lising ani taraga mapan da kunthraga manga kumja lising ani kunda kulhumdoi kumja lising ani kunmathoi da kunmari amasung kumja lising ani kunithoi da nifuga mathoi mangkhi haina palle. Kumja lising ani kundage lising ani kungani thoi faubada parga de nupi mangbagi masing asi wangkhalakle. Haidiba matam asi COVID-19 gi laisana maram oiraduna mi ayamba mapan thongnadana leiba matam oikhibadage report taurakpagi changsu nemlabane. Watagi phangba report ki matungina haukiba kumja lising ani kungani thoi asi khaktada nupi gi mathakta miyot minai chathabagi case punna chamaga marfudraga mathoi report tauke adumoinamak mari leinaba police station natraga paukse singda report taukhidaba thogdok kaya marum su laikhi haina launa re. Chahi asi khaktagi oina singnaningai oiba mawongda nupi siduna leirambagi thogdok manga hatlaga hundoklambage thogdok mapan namduna phamlalaba matungda hatoklambagi thogdok ama namduna phamlalambagi thogdok nifu mayam changduna namduna phamlanbagi thogdok mari suicide ki thogdok nipan namduna phamlan biraba matung masa mathanta sijakibagi thogdok ama phuba chaibaga mari leinaba thogdok nipan nupi mangkhibagi case nifuga mathoi hatna bahonarambagi thogdok manga trafficking ki thogdok mare molest ki thogdok ane miyam sangduna phuba chaibagi thogdok kun aki akhang polakpagi case ane cyber crime ga mari leinaba case ane namduna phabi bagi thogdok taraga mare farga hundoklambagi thogdok ama sexual harassment ki thogdok ama namthak tawbirambagi thogdok ahum punna nupi da sathaba miyot minai gi case chamaga marfudraga mathoi asi report tawkhibane. Haukiba kumja lising ani kunmathoi dasu nupi gi mathakta sathaba miyot minai gi thogdok chamaga nifuga nipan thoke loinana kumja lising ani kunda chamaga marfudra kumja lising ani taraga mapanda chaniga humbudraga humdoi kumja lising ani taraga nipanda chaniga nifutaruk amasung kumja lising ani taraga tarukta chahumga taret thoke. Report asi changdamnaduna yengbada covid laichat mayong nakhiba chahi sing asida nupi singi mathakta sathaba crime gi masing khara makhai hanthana uke. Adubu masi report taurakpa watpa amasung lockdown na maram oiduna yumdagi sathokpada thingba kaya marum laikhiba maramna miyot minai kaya marum chatharabasu mari leinaba singna khangba uba watpadagi amasung nupi sing aduna wakatpagi khudong chaba phangkhidabadagi oigane. Hairiba covid laichat manung asidasu miyot minai chathabagi changde adumak wangna laigani haina lam asida thabak tawriba miyoi singna mot pinarakle. Nupi gi mathakta miyot minai chathabagi chang lepa leitana wangkhalakliba amasung lamdam asida nupi mangbagi thogdok toina thokliba sigi matangda wat ki secretary Sobita Mangsata bamna paukse asida hai chawkhatpagi thak khamthenglaba matam asida nupi singi mathakta sathaba miyot minai gi chang adumak wangna laidiba se aikhoi pumnamakke achouba soiba mane maihorol-dagi hauna nupana khulingba khunai ama oina haurakhiba duge wakhalon adu ngasi su hongdokpa ngamdri haibagi mayek laraba khudam amane maihorol-dagi hauna nupana khulingba khunai ama oina haurakhiba duge wakhalon adu ngasi su hongdokpa ngamdri haibagi mayek laraba khudam amane masida miyambu ningthina lamjing lamtakpiba masung miyon minai chathariba sing asigi mathakta matik chaba sairak pihanduna yade haiba ama chapchana khangan bachange masi laingaki achouba tangai fadaba thogdang amane. Adubu lamdam asigi laingak amadi thabak sing adubu pangthokadoriba law enforcing agency sing asina mathau ningthina tawdabadage makha tana asigumba thogdok sing ase adumak thorakpane. Democracy satpa leibak amage lairiba pillar haibade legislature judiciary executive amade media sing ase gender issue gi matangda yamna mamutta na khangba change madu natrabade nupi nupagi khenaba leitaba manaba khunai ama semgat po oithogloi magna makha tana hai khunai asigi nupa nupi singda
Moral mangtharakpagi chang ase lepa leitana hengalakpa asinassu crime thokpagi chang hengalaklibanei. Maraksida handak nongmaina panbadage nupising laikhidaba made asok apan nangbagi thokdok ayasu thengnare asigumba thokdoksing ase mamang thaktagi hauna lamdam asida kayarak mayoknakhrabanei. Adubu haukiba tha khara asida yamna toina thorokpagi phibam ama lakle. Masi laingaki mari lainaba loisangsingna license gan issue tawba matamda ningthina yengselhowdabadage oiganei. Masigisu mathakta thokdoksing asida police personnel kaya marumsu chenare. Masi policing asigi moral mangtharakpanei. Loina na sahi kaya lisang sina Armed Forces Special Power Act na tambiramba para ado state policing asina chinpa puduna thabakta amok onthorokpani haina lawwe. Asigumba singasi makata na thogandana ba laingak asina akanba mijeng changduna nongmai isu tawba masong khulai paiduna lo ngak senana ba thamliba police personnel singi lamchat sajat singase chumthongna ba mijeng changbagi tangai fadava lai haina makata khe. Technology na chawkhalakpa matungin na social media ge ithinama malem gi oina lakle. Hairiba safu asi chawkhotpagi thak nemna leiriba lamdam asidasu akanba mawongda sisilakle. Wakhal khanthabagi chang wana leiba lamdam asida asigumba anoba technology singase yawsilakpana afaba maikeida sisinabadage phattaba lambida sisinabana su helibane. Maram asina online gi kuthangda irai laina ipau phaunabagi khudong chaba yamne helakpa maramna moral soksil halakpage changsu yamne hengalakle. Masina maram oiduna crime thokpagi changsu wangkhalaklibane. Masigi su mathakta laibak amadi mari lainaba singna warakpa amadi asigumba crime sathabasinge mathakta action lakhotpagi changsu adumak nemna leire. Masina su crime tawbasingda hena inot ama happy re. Chahi kharagi mamangda de lamdam asida nupi anganga mari lainaba wathok lakpa matamda state khakta natana non state actor singi maikaidagesu ahak bachairak pibagi chanabi ama lairamba maramna miyamna yamna mipai naramme. Madugi su mathakta khunai asina inthorokadra haibagi akitu jungba yamna phaunaramme. Adubu hogjekti matamgi matungin non state actor singna warak watembage chang hanthakiba made khunaida lairamba kibasing adubusu khara khajik hanthakibagi phibam amada lairakpa maramna sigumba thokdok wathoksing ase thokpagi chang lepa leitana hengalaklibanei. Maram asina laingakna hiram asida thawai yawsinduna amade law enforcement agency singda akanba yathang tawthaduna gender ga mari lainaba issue sing asida akanba mijeng changbagi tangai fadaba lai. Masina khunai amagi chakotpagi thagase lepkadoribani haiba punna khangminaba yamnamak mathau tare. RIMS numit kunni mapu pandana thamba India laingake Ministry of Health and Family Welfare gi thawong laibak thivane desam Northeast region asigi yamna maru oiraba ana layeng phamamade Medical Institution RIMS ase numit kunni mapu pandana thamba Ministry of Health and Family Welfare gi Government of India ge thawong laibak thivani haina Democratic Students Alliance of Manipur desam na thadorok pa cherol man phongdorok le. Cherol asina makata na hai RIMS ase state asigi amade Northeast region asigi tongan ba ana ba kaya layeng phamamade Medical Institution naman ne. Haukiba chahi ahum romda RIMS ase NIRF ranking da Northeast region asigi oina top 50 faubada leiba medical college ama oikhravane. Masi apunba India gi medical college chamnga ga nifu henbagi manungda ne. State asi per capita income da nemba state ama oibana tongan ba ana layeng da thengnariba khudong chadaba kaya ase medical college asina chauba mafam ama piduna miyam gi awaba kaya kokhalibane. Asigumba medical college ase mapu pandava numit kun thamba sina medical college asigi marai bagasi khudong thiningai oiba phibam ama ohelle. Hanagi leramba regular director na tenure loidana chatkraba matungda director post asigi matangda lairiba wathok asina medical college asigi administration da oirakliba kangkhong saiba phibam ase state asigi achauba khudong thiba mani haina mahiroilub asina lawwe. Maram asina Ministry of Health and Family Welfare Government of India na haukiba chahi gi December 22 da pangthokiba regular director ase laitriba phawbadi medical college asige by law gi matungin na in charge director ama haptuna hauzik wariba kangkhong saiba phibam ase makhata na lehendana ba hairi amade state lengang nasu ministry da taksin binaba appeal tawrakle. Aroiba da tabiriba pumnamak pu thagachare.